wahang ahum pakum marida herojina khurumdari ngasi moigi studio sigi so sida lingbirak liba misak asi aphawbani phawdabani tudi mayamna lepiro pokthok chage ekhoina haijarubada yamna harau haraudana haibadi yamna isau langna yabirak kiba misakni lengchin video iboksi adubu ibokna phana yamna isau langjarabasu aikhoigi so asida lingbirak pakidamakta hakatari na hayo ye ibo Moina hayo dana hairi bani ni nangi do. hoi ibo Nang kreda ko nang biya we ni hek daw dana. Mapaya magi masa nang chia. warau biya di ibo moigi studio sigi ngang magi thabak tawjarabuna khana ngangjakibani adubu aina ngaklibadi ibo ibokna aikhoigi pabagi ming khangbiramadu Ngagloi da wata ka sungak dana taw ni ne sia. Nahan ay ni sanggay da nang nalakwa matamda. Ay yay magi masani na nang natindu na high credit na samak na natrabaso. Chumi aina hairam aina chumi ABC기 치사도 해. yan nungaijay ibokna so ibo ABC기 si sabasu malena title su pibide aduga loina na iboki peng choidri iboki peng yam phari iboki peng very good haijaraga aikhoigi so si haujage 너희기 소세 하우들내기 망오이나 나 아이고 마얌세 아묵다 쿠름바기 단자가디 비라로이다 yani mayamda amutang khurambiro aduga khoigi so wahang ahum pakum mari haujage ngasi aina kuramba다 matik jaraba 친구네 aina ahamada kurum자 aduga anisubada aina kuramba다 matik jaraba 친구세 치부서 아이 kurum자리 ahumsubada nupawi na poklaga nupawi ninda basincha chibuso ay kurumzari marisubada nupiwi na poklaga nupiwi ninda basincha chibuso ay kurumzari mangasubada isasinbuso ay kurumzari taruksubada isusinbuso niya ay na kurumzari taresubada isugi machasingdusu khurambiro topiro yare ibo tida Chau laudana kaso tawini siya ngaksia. Chau lauba nakti ni ibo. Aigi soje somnagi minute manga ka second tarani thoikak sida. Abong na adu kuina khurum ledi. Akhoi gi wahang ahum pakhum mari sidi a studio ma panda hangaru tamine bo. Adu sumune. Masigi angangche. Angang oirabasu mangonda paliba kokche ahangi mapokni sakta siga. Sak ama pali se yam pharabani ibo. Sakse palamdradi microphone ji kadai pai phangam gani